Kanglei News ki numidangi pau mineng tabi dua punamaku Romai Lambamna ikono na kurumjari. Thamna popi uyoksingi mathakta leiba thambal bunker singda Kuki singna cross yungsilakre. Haukiba zahi 2023 gi May 3 da Kuki jo singna makoigi tohaiba lamkai ama semnabagi pandamda tampaki mafam singda bom amadi nongmai yauna makal kiyagi khulai sijinaduna landarakiba adugi manung chana Imphal East District ki oina Kuki singna toina landarakpam ama oiriba Thamna popi uyoksingi mathakta leiba thambal bunker singda Kuki singna lengdana leibaga loinana mafam aduda Kuki singna cross yungsinduna makoigi lamni haina taknaba honabagi video footage drone gi matengna uba phangkhre. Hiram masigi matangda mafam adugi khunja singna phongdorapagi matung inna hairiba mafam sing asi security force sing kakhatuna mafam adubu tankhainaba honarakpada Kuki nupi sing yauna security force sing adu tandarakibani hairi. Facebook page tagi update khara lakocharke NSCNIM na KNAB tamu kapnabada pung mari kapnaraba matung KNAB gi Miyoi Taramatui Sire aduga kunitoi soe asokpa singdo minor injuries ni NSCNIM gi commander asoba matina Sokle aduga atopa Miyoi mari ga soe. Purgi nagata pa mafam singda makal amatagi border fencing khaba yaroi UNC Bharat Lengangna Indo-Myanmar border paring fencing khaba gi thaba paikhalakliba stigi matangda United Naga Council na wafam kya thamlakli. UNC na thamlakliba wafam di Manipurgi nagata pa mafam singda Indo-Myanmar paring da makal amatagi fencing khaba yaushinba amadi mateng piba yaroi kariguma Bharat Lengangna tawningbata tawba ngangkhai paringda fencing khariba asida kanaguma miyoi natraga lup amana mateng pangba natraga yawra mateng narabadi maduda thorakpa afafatagi tekchak namak masa masana pugadabani haina UNC na naga furuki miyamda khangalakli. UNC na ngarang atengbada thadorakiba cherol amagi matung inadi haukiba 2024 gi October 18 da UNC na thokiba directive ki makha tarakpada November 3 ta United Naga Council gi Presidential Council mifamda lawrakiba warem number 2 gi matung ina CNPO jurisdiction manungda leiriba naga khul taba mafamsingda directive asingangna chatkadabani hairi. United Naga Council gi cherol asina makha taribadi border fencing ni haina Indo-Myanmar border da bamna saba kusem gi sambal sengatpa haibasi naga gi puari dagi leiraklaba lamdam asida pangthokpa yaroi. UNC ga chatminariba lupsingi ifamna border sambal kharakpa matamda akiba leitana madugi mayokda leptuna thabak pangthok toidabani amuka hanna kanagumba India lengangna paikhalakliba thabak asida saugatpa taramlabadi UNC na laukiba wareki matungina thabak laukhalakani maramaduna Manipurda leiriba nagapuruki miyamna India gi filam chandoknaba honaragliba thabak asi matam pumbada masigi mayokda lekadabani haina UNC gi cherol asina makhatana khangalali. Kanglei Park apunba kolawgi update khara lokocharke ngasi KNAB ga NSCNIM ga kamnabadu KNAB gi asi bhakchang 15 phangba ngamkre masing hengatpa yana lei hairi NSCNIM gi di asiana yahodre long live big brothers kasong kulendagi namni jangba yaba lambiromda CF mayam thomjilakpadagi imai ben singna tholaktuna lambi tingli location yai report BRO gi lusingba singna chief minister amasung governor unaduna border fencing kharbagi matangda wari sanakri. Hwjik lamdam asida border roads organization na paikhalakliba highway sembagi project singi matangda chief minister birena border roads organization gi director general lieutenant general Raghu Srinivasan ngarang chief minister secretariat unaduna wari sanakiba matung Indo-Myanmar ngangkhai sambal khabagi matangda border roads organization gi director general taupuriba lieutenant general Srinivasan ga Manipur gi governor ga Raj Bhavan da unaduna wari sanakhre hairi. Chief minister ga unaba aduda CM gi maikai dagi Hwjik BRO state asida paikhalakliba lambi thonggi thabaksing apiba matangi manungda loisinduna Manipur yauna north east region gi lambi thonggi connectivity hena fagathanaba khanaki hairi. Masigi matungda governor ga BRO gi general lieutenant general Srinivasan ga Raj Bhavan da governor ga unakiba aduda IGAR South ki major general Rajbub Singha amadi BRTF ki makok thongba official sing saruk yaki hairi.